ꯇꯣꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯅ꯭ꯌꯨꯇꯟꯗꯤ ꯍꯔꯥꯎꯕ ꯑꯀꯤꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯦ ꯉꯛꯅ ꯑꯗꯨꯝꯕ ꯑꯀꯣꯏꯕꯗꯣ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯦ ꯁꯛꯂꯣꯟ ꯑꯅꯤ ꯂꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯑꯃꯅ ꯃꯥꯒꯤ ꯀꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ ꯃꯁꯥꯗꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯒꯨꯝꯅ ꯃꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯟꯅꯒꯨꯝ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯑꯃꯠꯇ ꯇꯧꯗꯦ ꯉꯁꯤꯗꯤ ꯄ꯭ꯔꯤꯇꯤꯅ ꯊꯦꯝꯕꯤꯕꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯅ ꯍꯩꯅꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯒꯤ ꯃꯥꯕꯨ ꯇꯣꯈꯥꯏꯅ ꯇꯥꯅꯕ ꯂꯥꯡ ꯊꯥꯛꯂꯒ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤꯗ ꯅꯪꯒꯨꯝꯕ ꯃꯤꯁꯦ ꯊꯦꯡꯅꯗ꯭ꯔꯤ ꯊꯦꯡꯁꯨ ꯊꯦꯡꯅꯔꯣꯏꯌꯦ ꯅꯃꯥꯟꯅꯕꯤꯅ ꯀꯣꯏꯕ ꯅꯨꯄꯥꯕꯨ ꯃꯨꯜꯂꯒ ꯅꯝꯗꯅ ꯀꯣꯏꯁꯤꯟꯕ ꯉꯝꯕ ꯅꯪꯕꯨ ꯅꯨꯄꯤꯔꯣ ꯍꯥ ꯅꯁꯛꯇꯨꯗ ꯅꯨꯄꯥꯅꯗꯤ ꯑꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯅ ꯊꯦꯝꯕꯤꯁꯨ ꯈꯨꯝꯃꯛꯂꯤ ꯅꯪ ꯃꯗꯨꯗꯩ ꯂꯥꯟꯒꯅꯤꯌꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯗꯩꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯄ꯭ꯔꯤꯇꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯣ ꯈꯪꯖꯔꯤ ꯏꯕꯦꯝꯃ ꯇꯧꯉꯝꯕꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯇꯣꯛꯅꯈꯤꯕꯕꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯣꯏꯔꯝꯃꯤꯕꯅꯦ ꯅꯪ ꯈꯤꯇꯪꯗꯤ ꯃꯥꯒꯤ ꯌꯦꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯝꯕ ꯅꯨꯄꯥ ꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯌꯥꯝꯗꯨꯅ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕ ꯅꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯊꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯖꯤꯜꯂꯒ ꯍꯦꯟꯔꯤꯗ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯉꯥꯛꯇꯗꯨ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯁꯣꯝꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯁꯣꯝꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯇꯧꯅꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯕꯅ ꯉꯁꯥꯏ ꯈꯠꯅꯕꯗꯣ ꯀꯅꯥꯅ ꯉꯝꯈ꯭ꯔꯒꯦ ꯄꯥꯎ ꯇꯥꯗ꯭ꯔꯣ ꯈꯪꯗꯤꯌꯦ ꯀꯅꯥ ꯉꯝꯖꯥꯠꯅꯣ ꯄꯥꯎꯗꯤ ꯇꯥꯗꯦ ꯃꯣꯏꯁꯦ ꯈꯠꯅꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯣꯏ ꯄꯨꯟꯅ ꯆꯪꯉꯛꯈꯤꯕꯗꯣ ꯅ꯭ꯌꯨꯇꯟꯗꯣ ꯌꯥꯎꯗꯦ ꯍꯥꯏꯌꯦ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯃꯥꯗꯤ ꯀꯩꯒꯤ ꯈꯠꯅꯕ ꯍꯧꯔꯝꯃꯒ ꯃꯥ ꯂꯣꯠꯈ꯭ꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯗꯨꯅꯦ ꯃꯣꯏꯒꯤꯁꯦ ꯄ꯭ꯔꯤꯇꯤꯗꯣ ꯃꯨꯟꯅꯕꯩꯅꯦꯁꯨ ꯍꯥꯏꯅꯩꯌꯦ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯕ ꯄ꯭ꯔꯤꯇꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯅꯨꯄꯤ ꯁꯛꯇꯥꯗꯣ ꯑꯃꯅ ꯑꯃꯨꯛ ꯑꯩꯅ ꯈꯟꯕꯗ ꯃꯥꯟꯗꯦꯗ ꯄꯤꯛꯇ꯭ꯔꯨꯅꯤꯁꯨ ꯍꯥꯏꯒꯨꯝ ꯇꯥꯏꯌꯦ ꯄꯤꯛꯇ꯭ꯔꯨ ꯃꯇꯣꯝꯇ ꯄꯨꯡꯉꯛꯇ ꯉꯛꯁꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯗꯨꯝꯕ ꯑꯝꯇ ꯂꯩꯔꯝꯃꯣꯏꯍꯦ ꯃꯣꯏꯅ ꯌꯦꯡꯊꯤꯅꯕꯩ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯄꯥꯎ ꯑꯃ ꯐꯪꯕꯗꯩ ꯈꯨꯗꯛꯇ ꯍꯦꯟꯔꯤ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯁꯨ ꯆꯦꯛ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯖꯦꯝꯁꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯆꯩ ꯑꯃ ꯌꯥꯎꯔꯤꯌꯦ ꯖꯣꯅꯤꯁꯨ ꯀꯤꯅ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯗꯨꯝ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯨꯜꯂꯒ ꯄꯨꯔꯛꯄꯅꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯥꯔꯒ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯀꯧꯗꯣꯏ ꯆꯠꯂꯣ ꯍꯦꯟꯔꯤꯅ ꯑꯉꯣꯏ ꯃꯥꯟꯕ ꯅꯪꯒꯤ ꯅꯨꯡꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯆꯦꯅ ꯌꯥꯎꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯦ ꯔꯣꯀꯤ ꯈꯣꯏꯁꯨ ꯀꯔꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯗꯨꯅ ꯋꯥ ꯈꯟꯅꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯗꯤ ꯃꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯔꯣꯀꯤ ꯆꯪꯁꯤꯜꯂꯒ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯒꯤ ꯀꯔꯤ ꯄꯣꯠ ꯌꯥꯎꯔꯛꯀꯦ ꯅ꯭ꯌꯨꯇꯟꯁꯨ ꯃꯥꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯐꯥꯛꯂ ꯌꯦꯡꯂꯤ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯅ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯣ ꯈꯟꯅ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯕꯦꯒꯇꯒꯤ ꯀꯣꯂꯣꯝ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯩꯒꯤ ꯀꯣꯂꯣꯝ ꯑꯃ ꯌꯥꯎꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯁꯦ ꯅꯪꯒꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯏ ꯀꯥꯔꯛꯏ ꯃꯌꯥ ꯁꯤꯛꯂꯒ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯁꯤꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯩꯝꯇ ꯍꯦꯛ ꯅꯀꯣꯛꯇꯨꯗ ꯌꯥꯎꯗꯕ꯭ꯔꯥ ꯀꯔꯤ ꯅꯤꯁꯥꯅꯣꯕ ꯅꯪ ꯁꯤꯖꯤꯟꯅꯔꯤꯗꯣ ꯅ꯭ꯌꯨꯇꯟ ꯁꯥꯎꯅꯤꯡꯅ ꯅꯪ ꯉꯥꯡꯗꯣ ꯀꯩꯅꯣ ꯁꯔꯗ ꯍꯥꯏꯗꯣꯛꯎꯔꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯈꯥꯗꯤ ꯇꯥꯗ꯭ꯔꯦ ꯑꯣꯖꯥ ꯆꯪꯉꯛꯇꯨꯅ ꯕꯣꯏ ꯁꯥꯏꯠꯁꯤꯡꯗꯣ ꯃꯄꯥꯜꯗ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯕꯦꯒꯁꯤꯡꯗꯣ ꯆꯦꯛ ꯇꯧꯔꯨꯔꯕꯗ ꯀꯅꯥꯒꯤ ꯌꯣꯠꯆꯩ ꯍꯣꯀꯤ ꯁꯦꯟ ꯌꯣꯠꯂꯤ ꯅꯨꯡ ꯀꯌꯥ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯃꯤꯡꯁꯤꯡꯗꯨ ꯏꯈꯠꯅꯈ꯭ꯔꯦ ꯊꯦꯝꯕꯤ ꯍꯣꯏꯁꯨ ꯄꯥꯈꯠꯅ ꯌꯦꯡꯅꯩ ꯍꯦꯟꯔꯤꯒꯤ ꯕꯦꯒꯇꯒꯤꯁꯨ ꯄꯨꯊꯣꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯤꯇꯤꯗꯤ ꯐꯨꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯠꯂꯛꯄꯦꯅ ꯄꯦꯜꯂꯦꯍꯦ ꯐꯖꯕ ꯑꯝꯇꯪ ꯅꯩꯈꯥꯏꯁꯅꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯈꯔꯅꯗꯤ ꯊꯤꯅ ꯉꯥꯏꯕꯤꯔꯤ ꯅꯨꯄꯥꯁꯤꯡꯗꯨ ꯐꯪꯗꯕꯩ ꯆꯥꯛꯇꯅ ꯇꯧꯔꯤꯕꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯅꯔꯛꯂꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯁꯨ ꯃꯄꯥꯗ ꯄꯨꯊꯣꯔꯛꯄꯗ ꯊꯣꯡꯅꯥꯎꯗ ꯅꯞꯇꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯅꯔꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯅ ꯅ꯭ꯌꯨꯇꯟ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯌꯦꯡꯗꯨꯅ ꯎꯗ꯭ꯔꯕꯗ ꯀꯩꯅꯣ ꯅ꯭ꯌꯨꯇꯟ ꯌꯥꯎꯗ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯌꯥꯎꯗꯦ ꯍꯦꯟꯔꯤ ꯈꯛꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯅ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯅꯟꯗꯥ ꯑꯩꯅꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦꯕ ꯃꯤꯒꯤꯗꯤ ꯑꯉꯝꯕ ꯊꯧꯅꯤꯕ ꯇꯧꯅꯤꯡꯕ ꯇꯧꯔꯛꯀꯅꯤ ꯂꯝꯕꯥ ꯇꯧꯒꯅꯨ ꯍꯥꯏꯖꯕꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯐꯨꯅꯤꯡꯗ꯭ꯔꯣ ꯀꯩꯅꯣ ꯃꯥ ꯈꯜꯂꯤꯁꯤꯅ ꯈꯠꯅꯍꯧꯔꯒ ꯃꯥꯅ
न्यूटन की मिचंग लेबा अमना करी हेनरी ने हौरीदो माना ngarang fight तौसीना पिक्ट्रो साउनिंग ने चंगसिलगा नुपीदुदा हाइपा याम सानु हे नंग माना थोकन मंगाक्तनी मी उसितबा तौरी मयामदुदे अमदुसु खुमलई इबे मा यारे खोइदि दानी तने याम थी हेलिको पिक्ट्रो नोकलगा करी दनोबा मानी हिलिसे मकोक साकपदरा बॉस कदी मागा संगदमनगनो खंगेदना मीदि संजाव पाइख्रबा मचानी अदुगा माना प्रिंसिपल अमगी मचा उसितबगा याबा नतेको मोय मसेन उन खनरगली मागी मिचंग संगनरगा लानसे मसिना सुलोइगदौरिब्रा नत्रगा सिदै हेनबा करी लाखिगदौरी मपालदना हेनरी खैबो असासिंगना फुबा हौख्रे न्यूटन की मीसिंगसु यावना हेनरी मीना अनंबा ओइरी मसिनासु हेना सावबा हापख्रे कनाना पाउसी पीरिनो होजमा पाउ पीरिसे मी थिगलो रॉकी खोइ पार्टी सु साउना हेक खंबगा मखोंला मखुतला मदि सोइना थुदि अनि मोय हेनरी साउना मसी पुनमकसे न्यूटन थोन बंगाक्तने खंदौ लei होरेन दिमा रॉकी ना यारे खोइ बॉस त दुमाय हाइनो जोनी ना हे सक करी की बॉस काइना बॉस हाइबा मिंगसिदने अमुक अतोपदा मिंथोन पीगे खलाबा रॉकी जोनी ममांग लेपगा केदौगेबा नंग खरा किगनबा जोनी दी ngang थोरगा कीदने हेनरी खोइदा अमु यिंगले रॉकी खरा चंगसिलगा हायो केदौदोरेगेबा जोनी ना मनिंग हनबगा हेनरी ना ममांग लेपगा रॉकी बुलाक्तन इनले नरैदो कक्पगंबा मीने तुंगदे मरुमदा लेपगा चावनो खुमई खंगेदना नंग तालक्तुदा ओजाना नाकन्ने लाउरई हेनरी खोइ तुमिना मुग लेपगा लेख्रे मखादी तानद्रे ब्रेक की मतमनी मयामदो ngasidi umkhatnaraga school sida nupa ani shigi damakta nupi nupa khangdana magi thagatnaba sithanaba tawraga lei pictruna mi ga onsin khanari makok ni isa hesa adana kari dana noina phajari se mana phana lai hairasu boss de kedong de hedma ngamui exam da khangani edu amana amo ibe manang na pa maga pangai haibado yaruyi newton yam thi hele smart oibusu हानी हेनरी द पंगाव ngongnarambai wani hauzik khoi boss ni tan da ngawkhre wo heiru tabada picture na changsila phuge tawi adubu mamana bising na khamdoi kaigumba mi amtana boss ki ming tholbu mundoi ge tawraba kari matik lege newton duna talak to da mamana bina ka halai picture sounding na kaino ini ikari ngai sida newton yam makhata de picture chaplepi pakhanna ka thoma maya da umsili tungda Newton leplambo obada Newton yam tapni ingna hairi nangna sa kaisu tawdrabo wahai du tabada picture ngakna nakanda yengthori aingondara nahan ge sokpasingdo picture suklaga kemta khumdabi tuminna chana sole ngarang na kem takhaidabi huran bi hanglaga ngasina mo tungdai Newton na nangna tori thabak to fate matungda makata de picture na fatlai thoga yinglei aduga kappaga classroom da chansinre madobada Newton di tingang yingle lehowi mayam na sukari no haibo wa hangse hangnari aduba Newton di makata dre Newton gi tungda Rocky khoi mayam du laklaga horen ga mai dok sabano Newton munna yinglei aduga mangak to khangdi haibogum hairamaga tumina changre asumna matam di haukibana mayam no classroom na changna duna class haukre oza leibana makhoi masen amaga tumin yingna banatana ahen makari shu tongna de ngasai dagi makhoi na ngairak patan ja do fangle haiga doribra suti thabai belso madu tabada marang tongnarakli Henry khoi team so asai da chathoklaga singdana leiri Rocky koi su lepaga lei mi singdo amuktang changsilaga haukhradi phugai narak doribani adubo khangduna leinari khangiba sigi maramdi Newton yaudabaini Henry na kaino tholakte da kaido result naduna Johnny kina moi bagi no mai ga purak tu jalo James da thoklo kawraga nangna mi thi oidana salada mai boy nei halo so talak tu da khangongdana makhoi na ngai ba adugi mayai samlaga gari ama thodori
Nak nak taleramba misingdo tumin yengdaga lainay. Talagtuda Johnina. Newton ni. Haibaga tawbaga Newton thongnawdagi makut tingthoaga mamon nok pamai thongda bye bye ga tawsalami. Madu ubada Henry makut thillaga. Ngai khe ngaraga asi usidra. James na. Dap ki mi ne ba mana bu kari oidorige ki dana jele oramni. Roki hoisu ikaire Henry khoigi mamangda makhoi na ngang thoriba mayam siga makhoi gi leader sina tawthora ibasida. Henry na. Chasela matung manaw ne usilaktraba kaya nungai roi ma classroom oirasu sigadabane ma. Si hairaga makhoi su mayum da hanakre. Henry su mayam chatkibe tanza yenglaga makhong na chelakli. Lambi da picture ngai re lerami. Picture Henry da sauni yengai. Masi ubada Henry so isau tawdore haibasi khangmadai tumina changsilaglaga cycle do thauge tawi. Aina tawgano na haidraba phazare ne nangna dumai tawba hele helaga mina nambu pamnaroi haibasa khangde bana. Mawa lawde moina pamdaba ai kemta darkar oidi mino sitabade yaroi. Picture mana yaliba bag tuna Henry da thomaga kaigi lawdaba hawjikti chai charamani ne amaduna tawrida nakhoiba apang basiribani. Masidai sida noi apang mayamna chongsilineba. Henry sauningna ado oiragana school da tum nai dabanina manu sataba yaba miraibo. Mina tum usidreda nangna sum yabaini. Tumina tawning bataw haina leyo matom ta tanna tokradongni. Yari sibe ma haipa singbi. Henry picture gi bag tu lawraga mamangni yali aduga cycle da kakre. Picture bu kar o haibagi matagum lepaga leiri. Picture su cycle do pam yaudabaga nappaga mabungi saganda khutpai china paikre. Henry cycle do thauba hori. Ani do ngakti wahi amata hainade tumin chatli. Henry tapna. Ngang. Kaino. Khonda se haukidre. Ado ai pretty do fasana mo paw phongnare Madui nupido palakano ko iyam kai. Awo khuting chongsin leibido. Ai khangi mana ai yam nushibane. Ngaki khanda hodaba kharana soibane. Ngasi suma kappa male. Ai maramdagi ado hoje maga ga paw phongna ba yam pame. Dada nang adoi nupido natradi nupingda leitrabo. Che thembido koyo. Thembide ai thamoi nushiba yawa misak nati. Sumnatagi pretty mamangda lenanaba tawkibane. Masi masu khangmani. Kay sumana nangwanda leirui. Asawram yam kaaba mine dada. Hoy ay matam kitang ni masi yengkige. Asum na nido mayum na wari sana halagli. Som na Newton su mayum hek changagpaga mitko na ingangag na. Thoiba nang natabro hazuwai da ka manung changkiba urambadubo. Newton pasati papakana maning da leiriba munanda mo yeng mitko da mo yengagli. Munana kumlei. Kaino nang nangangi dubo school halakpada ngaiba ngangsibo yum da leirami. Mitko ngag to minakali ingangag chana. Aigi wakal sina oiribra. Aduti aino ukiba dubo. Munana. Yararoi nang sune koki guli chadaba thabak singse loisin di haide. Newton prap ka manung na changai. Mitko machin do solaga lehauri. Koki guli chaba mayam sigi marak sida leiba sidine ay oina ngauraga satpra kainom tawdori. Somda Newton ka manungda prapap changsilaglaga magi mongpa mangkhado hangatuna karigumba makoi thirei. Amuk table da yengi kanagi mafam khuding da koi thiraga yengagli. Mana thiriba pot ado leitaba obada Newton prapap thori. Aduga munandagi phone lawraga kanagum amada call tawi. Munana Thoiba kanada no nang call tawi dubo. Newton kay sukhumude tumina phone do hanzan tauri. Ring di chatlaga pairaktre. Newton masado sauning mana phone do makhada langlaga thugai ge tawi. Munana prapap chinsilaga makut pai aduga phone do lawi. Kay dawragi nangbo kakada fasana hayu se thoiba. Newton tumina amoka manung na changkre aduga thongdo gaplauna thingzinki. Madu upada mitkuna cheptharaga Manipuri bada chirol tori.
ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯁꯥꯅꯣ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯠꯇꯅꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯨꯅꯥꯟꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ ꯂꯥꯁꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯗꯁꯥ ꯇꯥꯗꯅ ꯃꯤꯠꯈꯨꯅ ꯃꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯂꯥꯛꯈꯤꯅꯤ ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯑꯩꯈꯣꯏꯒꯤ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯃꯅ ꯑꯃꯕꯨ ꯉꯝꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗꯦ ꯅ꯭ꯌꯨꯇꯟꯒꯤ ꯃꯔꯝꯗꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯤ ꯈꯨꯗꯤꯡꯅ ꯁꯥꯎꯅꯈꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯍꯦꯟꯔꯤꯁꯨ ꯃꯤ ꯈꯠꯅ ꯆꯩꯅꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯛ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯄꯤꯛꯇ꯭ꯔꯨꯅ ꯆꯥꯛ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯈꯔ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤꯁꯨ ꯃꯈꯨꯠ ꯍꯥꯝꯃꯒ ꯆꯪꯁꯤꯜꯂꯛꯏ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯃꯒ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯣ ꯆꯥꯃꯤꯟꯅꯩ ꯍꯦꯟꯔꯤ ꯆꯥꯔꯝꯕꯗꯩ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯑꯉꯥꯡ ꯀꯩꯗꯧꯔꯒꯦ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯑꯩ ꯊꯕꯛ ꯁꯨꯕ ꯈꯔ ꯆꯠꯀꯦ ꯅꯠꯇ꯭ꯔꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯁꯤꯜꯂꯛꯑꯔꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯇꯝꯗ ꯈꯔ ꯌꯣꯟꯕ ꯈꯣꯠꯄꯩ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯉꯥꯏꯇꯅ ꯗꯥꯗꯥ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯗꯦ ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯗꯕ꯭ꯔꯣ ꯁꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯠꯄ ꯍꯥꯞꯂꯛꯀꯗꯧꯔꯦ ꯑꯩ ꯃꯤꯉꯣꯟꯗ ꯑꯝꯇꯪ ꯍꯪꯅꯔꯛꯈꯤꯒꯦ ꯆꯠꯐꯝ ꯂꯩꯒꯗ꯭ꯔꯥꯅ ꯏꯃꯨꯡꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯩꯕꯗꯣ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯑꯗꯨꯃꯛ ꯊꯕꯛ ꯊꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯅꯤꯗꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯤ ꯍꯥꯟꯅꯒꯨꯝ ꯁꯥꯏꯀꯜꯗ ꯍꯦꯟꯔꯤꯁꯨ ꯃꯥꯅ ꯍꯦꯛ ꯀꯨꯝꯊꯕ ꯃꯄꯥ ꯌꯧꯕꯒ ꯂꯩꯍꯧꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯗꯥꯗꯥ ꯐꯠ ꯆꯪꯂꯛꯎꯀꯣ ꯑꯃꯨꯛ ꯊꯦꯡꯅ ꯆꯪꯉꯛꯀꯅꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯪꯂꯒ ꯂꯩꯌꯨ ꯍꯥꯏꯅꯣ ꯃꯤ ꯈꯠꯅꯕ ꯆꯠꯂꯤꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨ ꯁꯥꯏꯀꯜꯗꯣ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯟꯔꯤꯁꯨ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯄ꯭ꯔꯞ ꯁ꯭ꯀꯨꯜ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯦ ꯀꯌꯥ ꯊꯦꯡꯕ ꯑꯣꯏꯗꯕꯅ ꯍꯦꯟꯔꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒꯗꯤ ꯉꯁꯤꯒꯤ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧꯁꯦ ꯑꯉꯛꯄꯅꯤ ꯍꯦꯟꯔꯤꯁꯨ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯕꯩ ꯉꯛꯅ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂ ꯂꯩꯔꯤ ꯍꯦꯟꯔꯤꯒꯤ ꯄꯥꯔꯇꯤꯁꯤꯡꯗꯣ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄꯗꯩ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯂꯥꯎꯔꯛꯂꯤ ꯕꯣꯁ ꯂꯥꯛꯑꯦ ꯍꯥꯏꯅ ꯅ꯭ꯌꯨꯇꯟꯁꯨ ꯃꯈꯣꯡꯒꯥꯗꯣ ꯕꯦꯟꯁꯇ ꯊꯥꯡꯒꯠꯂꯒ ꯃꯈꯨꯠꯅ ꯆꯦꯟ ꯑꯃ ꯄꯥꯏꯔꯒ ꯖꯣꯅꯤ ꯈꯣꯏꯗ ꯇꯞꯀ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯝꯂꯤꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯍꯦꯟꯔꯤ ꯈꯣꯏ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯗꯅ ꯂꯥꯛꯄꯅ ꯀꯌꯥ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯖꯦꯝꯁ ꯈꯣꯏꯁꯨ ꯉꯥꯏ ꯉꯁꯥꯏꯗꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯕꯣꯁ ꯍꯦꯛ ꯎꯕꯗ ꯃꯁꯥ ꯐꯟꯕ ꯍꯧꯔꯛꯂꯦ ꯊꯧꯅꯥ ꯂꯥꯛꯄꯒꯨꯝꯅ ꯅ꯭ꯌꯨꯇꯟꯅ ꯌꯥꯝ ꯉꯝꯊꯣꯛꯅꯕ ꯄꯥꯝꯗꯥꯏ ꯂꯥꯛꯑꯣ ꯀꯤꯔꯕ ꯅꯣꯏ ꯃꯁꯥ ꯈꯔ ꯈꯦꯡꯕ ꯖꯦꯝꯁꯅ ꯅ꯭ꯌꯨꯇꯟꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯁꯨꯝ ꯌꯦꯡꯕꯅꯦ ꯉꯁꯥꯏꯗꯩ ꯅꯪ ꯇꯧ ꯅꯪꯅꯤꯕꯣ ꯅꯥꯀꯟꯗꯩ ꯉꯁꯥꯏꯗꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯣꯀꯤ ꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯝꯊꯠꯅꯔꯛꯏ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯦ ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯛꯂꯒ ꯅ꯭ꯌꯨꯇꯟꯒ ꯈꯨꯠ ꯊꯥꯅꯔꯛꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯉꯝꯅꯗꯦ ꯍꯦꯟꯖꯤꯟꯅꯕ ꯆꯦꯟ ꯄꯥꯏꯔꯕꯅꯤ ꯍꯥꯏꯅ ꯅ꯭ꯌꯨꯇꯟ ꯉꯁꯥꯏꯗꯩ ꯃꯨꯛꯇꯅ ꯂꯩꯔꯝꯕꯗꯣ ꯑꯃꯗꯨꯗꯤ ꯍꯦꯟꯕ ꯃꯛ ꯉꯝꯗ꯭ꯔꯦ ꯑꯅꯤꯗꯨ ꯅꯝꯊꯠꯅꯔꯒ ꯃꯥꯏ ꯃꯤꯠꯀ ꯈꯪꯗꯅ ꯊꯣꯝꯗꯠꯅꯔꯛꯂꯤ ꯁꯥꯊꯤꯔꯤꯕ ꯑꯃꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯣ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯇꯧꯗꯦ ꯃꯈꯣꯏ ꯈꯔꯅ ꯀ꯭ꯂꯥꯁꯔꯨꯝꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯗꯨ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯅ ꯉꯝꯃꯗꯤ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯊꯦꯝꯕꯤꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯇꯣꯝꯗ ꯆꯪꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯄꯁꯨ ꯉꯝꯕ ꯅꯠꯇꯦ ꯊꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯑꯣꯖꯥ ꯇꯥꯛꯊꯣꯛꯎꯔꯅꯤ ꯅꯣꯏ ꯇꯣꯛꯅꯗ꯭ꯔꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ ꯁꯣꯅꯣ ꯆꯨꯕꯤ ꯃꯤꯔꯛ ꯇꯤꯟꯕ ꯍꯩꯇ꯭ꯔꯗꯤ ꯅꯌꯨꯝꯗ ꯇꯨꯃꯤꯟ ꯂꯩꯁꯨ ꯌꯥꯗ꯭ꯔꯣ ꯄ꯭ꯔꯤꯇꯤꯅ ꯀꯩ ꯏꯔꯥꯡꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯒ꯭ꯌꯥꯟ ꯇꯥꯕꯤꯒ ꯁꯥꯔꯒ ꯊꯦꯝꯕꯤ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯒꯦ ꯇꯧꯕꯗꯤ ꯇꯨꯃꯤꯟ ꯂꯩꯔꯦ ꯅꯨꯄꯥꯁꯤꯡꯗꯨꯗ ꯁꯟ ꯏꯔꯣꯏ ꯋꯥꯏꯅꯕꯗꯨ ꯃꯉꯥꯏꯔꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯨꯗ ꯊꯪꯅꯕ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯁꯤꯡꯗꯨꯅ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯆꯪꯁꯤꯜꯂꯛꯂꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯕ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯜꯗꯨꯅ ꯇꯥꯛꯄꯗꯤ ꯃꯤ ꯁꯤꯕ ナꯕ ꯌꯥꯎꯔꯝꯗꯧ ꯃꯑꯣꯡ ꯃꯥꯟꯁꯤꯜꯂꯛꯂꯦ ꯅꯤꯝꯐꯨ ꯉꯥꯡꯅꯕꯗꯩ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯇꯥꯔꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯟꯅ ꯆꯦꯜꯂꯛꯂꯤ
ꯑꯗꯨꯕꯨ ꯔꯨꯝꯗꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯊꯧ ꯐꯖꯅ ꯇꯧꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ? ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ꯫ ꯐꯅ ꯀꯨꯏꯔꯐꯥꯎ ꯍꯥꯡꯉꯛꯇꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯁꯥꯃꯛ ꯌꯥꯎꯅ ꯀꯟꯅ ꯊꯤ ꯍꯥꯏꯃꯟꯕꯗꯩ ꯉꯥꯛꯀꯤ ꯇꯨꯡꯗ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯣꯏꯅ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯅꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯈꯟꯅꯗꯨꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯇꯥꯏꯌꯣꯟꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯃꯃꯝꯒ ꯂꯦꯡꯒꯣꯟꯅꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯂꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯎꯅ, "ꯉꯁꯥꯏꯗꯤ ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯔꯝꯃꯤꯁꯦ?" ꯍꯦꯟꯔꯤ ꯅꯣꯛꯁꯤꯟꯅꯔꯒ ꯅ꯭ꯌꯨꯇꯟꯒ ꯂꯦꯡꯒꯣꯟꯅꯔꯒ, "ꯁꯥꯔ, ꯁꯨꯝ ꯑꯩꯈꯣꯏ ꯖꯒꯣꯏꯒꯨꯝꯕ ꯇꯧꯔꯝꯕꯅꯦ, ꯀꯩꯝꯇ ꯇꯧꯗꯦꯗ." ꯍꯥꯏꯔꯛꯏꯕ ꯍꯦꯟꯔꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯒ꯭ꯔꯤꯟ ꯀꯥꯔꯤ, ꯃꯁꯤꯁꯨ ꯄꯣꯞꯂꯦ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯅꯥꯇꯣꯟꯒꯥꯗꯣ ꯏꯀꯥꯏ ꯀꯥꯏꯔꯒ ꯅꯣꯛꯂ ꯈꯨꯝꯃꯛꯏ, "ꯁꯥꯔ, ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯦ, ꯅꯠꯇ꯭ꯔꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤꯗ ꯌꯦꯡꯂꯤ꯫ ꯍꯦꯟꯔꯤꯁꯨ ꯁꯨꯛꯂꯒ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯌꯦꯡꯂꯤ꯫ ꯁꯥꯒꯟꯗ ꯂꯦꯡꯒꯣꯟꯅꯔꯤꯕ ꯈꯨꯠꯇꯨꯅ ꯄꯥꯝꯕꯣꯝꯗ ꯀꯟꯅ ꯁꯤꯛꯂꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯅꯥꯕꯩ ꯃꯑꯣꯡꯗ ꯌꯦꯡꯂꯤ꯫ ꯑꯃꯨꯛ ꯑꯅꯤꯗꯣ ꯀꯟꯅ ꯁꯤꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯅꯥꯗꯅ ꯍꯟꯗꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯂꯤ, ꯃꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ꯫ ꯑꯣꯖꯥꯁꯤꯡꯗꯣ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯄꯥꯎꯈꯨꯝ ꯆꯞ ꯃꯥꯟꯅꯕꯩ ꯑꯣꯖꯥꯁꯤꯡꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯐꯨꯀꯥꯏꯅꯔꯨꯕꯩ ꯃꯃꯤꯠ ꯃꯃꯥꯏꯁꯤꯡꯗꯣ ꯐꯤꯕꯝ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡ ꯆꯠꯈ꯭ꯔꯦ ꯈꯪꯕꯗꯩ ꯅ꯭ꯌꯨꯇꯟꯅ ꯍꯦꯟꯔꯤꯒꯤ ꯀꯣꯂꯔꯗꯨ ꯇꯞ ꯄꯥꯏꯔꯒ, "ꯅꯪꯅ ꯑꯣꯖꯥ ꯂꯩꯔꯤꯉꯩ ꯈꯨꯖꯤꯟꯁꯤꯜꯂꯛꯏꯗꯤ ꯀꯩꯒꯤꯅꯣ?" ꯍꯦꯟꯔꯤꯗꯨ ꯅꯝꯁꯤꯟꯒꯦ ꯇꯧꯏ꯫ "ꯅꯪꯅ ꯑꯩꯒꯤ ꯁꯦꯒ꯭ꯔꯥꯛꯇ ꯍꯣꯠꯂꯛꯏꯗꯨꯗꯤ." ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯗ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯥꯅ ꯅ꯭ꯌꯨꯇꯟꯗ ꯅꯝꯁꯤꯟꯒꯦ ꯇꯧꯔꯝꯕꯗꯣ ꯊꯥꯗꯣꯛꯈꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯉꯁꯥꯏ ꯃꯈꯩ ꯎꯗꯕꯅꯤ, ꯍꯧꯖꯤꯛꯇ ꯌꯦꯡꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯂꯦꯞꯂꯝꯕꯗꯣ ꯎꯕꯗ꯫ ꯅ꯭ꯌꯨꯇꯟ ꯍꯦꯟꯔꯤꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯈꯨꯠ ꯀꯥꯞꯄꯤꯅ ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯤ꯫ "ꯑꯣꯏ, ꯀꯩꯅꯣ?" ꯍꯦꯟꯔꯤ ꯁꯥꯎꯅ ꯌꯦꯡꯉꯛꯏ꯫ ꯅ꯭ꯌꯨꯇꯟ ꯎꯁꯤꯠꯇꯅ ꯃꯃꯤꯠꯀꯗꯣ ꯁꯨꯛꯆꯤꯜꯂꯒ, "ꯅꯪꯅ ꯃꯥꯁꯦ ꯍꯦꯛꯇ ꯅꯃꯤꯠꯅ ꯀꯟꯅ ꯌꯦꯡꯕ ꯌꯥꯕ ꯃꯤꯔꯣ? ꯍꯥ? ꯑꯩ ꯃꯤꯠ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ?" ꯍꯦꯟꯔꯤꯗꯨ ꯏ ꯀꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯕꯨꯡ ꯑꯃꯅꯤ ꯍꯥꯏꯅ ꯐꯨꯗꯣꯛꯂꯨꯕꯗꯣ ꯌꯥꯗ꯭ꯔꯦ꯫ ꯍꯦꯟꯔꯤꯅ, "ꯃꯈꯥ ꯇꯥꯔꯛꯀꯅꯨ. ꯃꯅꯥꯇꯣꯟꯗꯩ ꯆꯦꯟꯊꯔꯛꯏꯕ ꯏꯗꯣ ꯃꯊꯪꯗꯤ ꯅꯅꯥꯇꯣꯟꯗꯤ ꯌꯥꯎꯗꯕ ꯌꯥꯏ." ꯅ꯭ꯌꯨꯇꯟꯅ, "ꯁꯤꯌꯥ, ꯌꯥꯝ ꯀꯟꯕꯩ ꯃꯤ ꯑꯣꯏꯗꯅ ꯅꯆꯤꯟꯗ ꯀꯥꯔꯤꯕ ꯒ꯭ꯔꯤꯟꯒ ꯀꯥꯔꯤꯕꯗꯣ ꯃꯦꯀꯞ ꯇꯧꯕꯤꯕꯅꯤꯅ ꯈꯜꯂꯨꯔꯕꯣ? ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ." ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯄꯤꯛꯇ꯭ꯔꯨ ꯄꯔ ꯄꯛꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯍꯦꯟꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯅꯪꯅ ꯅꯨꯄꯤ ꯃꯌꯥꯝꯁꯤꯕꯨ ꯄꯨꯔꯞ ꯀꯣꯏꯒꯦ ꯀꯥꯟ ꯈꯜꯂꯤꯗꯨꯗꯤ ꯌꯥꯝ ꯂꯥꯅꯤꯀꯣ? ꯌꯥꯝ ꯊꯨ ꯊꯥꯗꯣꯛ꯫ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯇꯨ ꯑꯥꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯃꯤꯁ ꯄ꯭ꯔꯤꯇꯤꯁꯦ ꯄꯤꯔꯕꯅꯦ ꯐ꯭ꯔꯤꯗ." ꯍꯦꯟꯔꯤ ꯄ꯭ꯔꯤꯇꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯐꯝ ꯑꯃ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ꯫ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯅꯥꯕꯁꯤꯡꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯗ꯭ꯔꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯩ꯫ ꯖꯦꯝꯁ ꯃꯃꯥꯏꯗꯨ ꯅꯥꯗꯨꯅ ꯅꯥꯟꯗꯅ, "ꯌꯥꯗ꯭ꯔꯦ, ꯃꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ." "ꯅꯠꯇꯦ, ꯖꯣꯅꯤ, ꯅꯪꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ?" ꯖꯣꯅꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯉꯁꯥꯏꯗꯤ ꯎꯝꯁꯤꯜꯂ ꯂꯩꯔꯤꯕ ꯃꯌꯥꯗꯣ ꯀꯥꯊꯣꯔꯛꯏ꯫ "ꯇꯨ, ꯑꯩꯒꯤ ꯌꯥꯝ ꯇꯦꯛꯑꯦ." ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯩ ꯂꯧꯊꯣꯛꯂꯒ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇ ꯍꯥꯞꯂꯛꯏ꯫ ꯌꯥꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯈꯥꯗ ꯐꯠ ꯊꯝꯃꯤ꯫ "ꯑꯁ ꯃꯤꯅꯥꯏ, ꯅꯪ ꯉꯥꯎꯔꯕ ꯇꯨꯀꯠꯆꯈ꯭ꯔꯦ. ꯑꯁ ꯌꯥꯊꯤ ꯏꯊꯥꯡ ꯊꯥꯡꯈꯩ." ꯑꯍꯨꯝꯗꯨ ꯅꯥꯕꯒ ꯑꯝꯇ ꯈꯪꯗꯦ ꯃꯌꯥ ꯍꯤꯒꯠꯅꯔꯒ ꯂꯩ꯫ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯃꯃꯥꯏ ꯏꯀꯥꯏ ꯀꯥꯏꯈꯩ ꯆꯤꯔꯣꯟ ꯇꯧꯔꯛꯏ꯫ "ꯕ꯭ꯔꯁꯇꯣ ꯈꯔ ꯈꯔ ꯅꯥꯟꯅ ꯁꯦꯡꯉꯗꯤ ꯀꯟꯗꯧꯕ. ꯃꯤꯅ ꯌꯥꯄꯣꯛ ꯊꯨꯗꯦꯛꯄꯤꯔꯝꯃꯦ, ꯅꯪꯗꯤ ꯀꯩꯝꯇ ꯇꯧꯔꯝꯃꯣꯏꯅꯦ." ꯖꯣꯅꯤꯅ, "ꯆꯠꯊꯣꯛꯑꯦ, ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯗꯣ ꯐꯛꯇꯠꯄꯅꯦ. ꯇꯨ, ꯑꯥꯗ ꯏ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ. ꯗꯥꯏꯃꯟꯁꯦ ꯃꯅꯥ ꯄꯥꯏꯔ ꯂꯩꯔꯤꯁꯦ ꯑꯩꯅ ꯌꯥ ꯆꯤꯛꯊꯠꯄꯩꯅꯦ." ꯖꯦꯝꯁꯅ, "ꯍꯨꯏ ꯃꯌꯥ ꯊꯨꯗꯦꯛꯈ꯭ꯔꯦꯅꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯦ ꯃꯌꯥ ꯌꯥꯎꯗ꯭ꯔꯦ." ꯑꯍꯨꯝꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯅꯥꯅ ꯃꯌꯥꯝꯗꯣ ꯌꯦꯡꯅꯔꯛꯄꯗꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩ꯫ ꯁꯣꯛꯏ ꯅꯥꯏꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯍꯤꯒꯠꯅꯔꯒ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯊꯦꯝꯕꯤꯅ ꯕꯦꯟꯗꯦꯖ ꯑꯃ ꯄꯤꯔꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯤꯇꯤ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯦꯟꯔꯤꯁꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯍꯟꯅꯐꯥꯎ ꯌꯦꯡꯗꯦ꯫ ꯅ꯭ꯌꯨꯇꯟꯅ ꯅꯥꯀꯟꯗꯩ ꯄ꯭ꯔꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯗꯤꯌꯔ, ꯗꯣꯟ ꯋꯥꯔꯤ." ꯄ꯭ꯔꯤꯇꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯎꯕꯗ ꯍꯦꯟꯔꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯤ ꯄ꯭ꯔꯤꯇꯤ ꯑꯣꯏꯕꯅꯤꯅ
masado khangduna leiba ngamdre. Prabhab changlaga makhru khuda kullaga Priti gi makutto chena paisilai. Priti hazuk sumatam leiri tasingna nangmak aigidamak lepa ngamgadra. Priti masadu thakatna thazadaba matoga lainana mayamdudi yingagli Henry amu hansilakani haibase ma nongmada khaludabani. Maramdi mana tawruba soiba kharaduna themhidi tawriba matawsida thamoi kaina tumini yingba ngamda luktharaga lei. Priti harau harau piruinaba meeting ga loinana hoi haibagi matago mangangnom lei. Adu upate Henry masado haraubana thumatkiduna kemta ukidre. Ikaiba kedobaga amata thamoina khoidaba misak amabo ayoiba phangzaba haibase mi amagi punsi pokpagi mahi yale haina khanaribani. Priti su kaplaga aigi nuksibati thamoida lingdana tumak lei. Aigi fattaba kharana nangna lana khankibado ayam nungaite. Madu aigi asoibane. Dumakbo aina nangi asengba thamoibo khangningkibane. Pi aina mo thamoi sengna nungsikibane. Nang amu halakini haibase aigi thazabane. Aina sagat minarakiba nungsibagi ipagado achamba ipak nate. Priti hosakta mamitto phaini yinglei thembida machin kato paina noklaga hairi. Aduga kaigi thembida propose tawriba. Henry kemta khandhaudana khumai. Madi supnagi maya mangda lenanaba haikibane aigi asengma nungsibadi nangne. Wahaisingno tabada mayamdu thembida loina yinglagli khrana noksinbasu yauri. Magi khalaga nungaitaba pokpa kaya amasu yauri. Henry gi party singdo khobaga khudana harawa phongdokpa gum adubu Johnny James di Henry ga fasana loinarakpa maramna thembi gi khalaga Henry bu yam saunninglei. Johnny na ma tawi thabak se am soidro phana mana hanjinagi khalasu thembi bu maya marks de kaiba pibasidi yaningde. James na khrada ngaine da mamitte mapi ta doba masi karamba mino khangdene amasu pam thembi de ikaibana maya mangda lukthaduna leiri tarakliba mapido mino kitra haina amuk suwazana seneje machinda khonjel thokna solei. Chume aidi mayamgi sana phamne punsi se asumna asum loikrani haiba ai khange aina kanabu thasaba malaite. Mathwai chakna tumina kaplaga leiri thembi magi nungaitaba mayamdo lotsilaga tumak leikre.